ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯥꯖꯤꯡꯒꯤ ꯈꯨꯟꯖꯥ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯕꯦꯝꯃ ꯑꯅꯤꯕꯨ ꯏꯀꯣꯡꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 25 ꯇꯥꯡ 25 ꯑꯁꯤꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯂꯣꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯑꯗꯩ ꯈꯨꯟꯖꯥ ꯑꯁꯤꯒꯤ ꯂꯩꯀꯥꯏ ꯇꯔꯦꯠꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯋꯦꯜꯀꯝ ꯑꯦꯗ꯭ꯔꯦꯁ ꯄꯤꯕꯤꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯐꯝꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯄꯥꯟꯊꯣꯏ ꯂꯩꯃꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯀꯤꯅꯣꯠ ꯑꯦꯗ꯭ꯔꯦꯁ ꯄꯤꯕꯤꯅꯕ ꯏꯟꯗꯣꯝꯆꯥꯕꯨ ꯀꯧꯁꯤꯟꯖꯔꯤ ꯐꯝꯕꯥꯛ ꯊꯛꯇ ꯂꯦꯡꯈꯠꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 25 ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯈ꯭ꯔꯦ ꯑꯁꯤꯒꯨꯝꯂꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯊꯧꯔꯤ ꯆꯤꯡꯕꯤꯒꯤ ꯀ꯭ꯋꯥꯛ ꯇꯥꯟꯕꯤ ꯍꯥꯏꯕ ꯃꯁꯥꯅ ꯀ꯭ꯋꯥꯛ ꯐꯥꯕꯤ तसेंना आगांसिंगदा उहनदबा यादे अदुगुंबा पाउरौ पौसानी हाइबसी थमजरगा मतांग असिदा तेनसिनजरे मखा तारकपदा ngasiगी ikai khumnajabagi mafam langda lengsinbiriba Lilong Impal West Municipal Council Ward number 4 gi councilor olbiriba Maibam Joy Kumar bo masi thoram asiga mari lainana ohai manga taradang tentakna thambinaba kausenjare अहमद रम दमसीबू कोनबीरीब चजिंगलप पुरैरोंब बेंदौ कोकनोन खोरमजरी लोइना लोइना ngasiगी ऑल चजिंग मैरा पाइबी लुकना सिंजबा सानरोई सिंगी नुमित हाइबा पालल सिगा मरी लैनना दाइ लेंसिन बीरीबा उन मपु आई सुचन जरगे काय खुनु जरी तसेंगनमक पिगबसु पिकना स्टेल असि अदुगी मतिंग लैबा दुगुंबा स्टेल अमनि मरम बदुना हौखिबा मणिपुर ताखिबा कोई नेशनल गेम दा मणिपुरना इंडिया की अपनबा स्टेट मयाम माइथी पीदना चैंपियन लोइखिबदुगी कोई बामुंग पामसाई मतमदा हौदोक पेरमदना मसे तंगाई फदबा तौदे यादबा सानरोइसिंबु इकाई खुमनबनीना अदमाइना लौजरगा थम्मब नुमिनी सानबा अमसुंग कल्चर अनिसिना मणिपुर सी पृथ्वीदा मसक ताइबनी कल्चर की ओइरो लाइनिंग की ओइरो आई सागी आइडेंटिटी nganabagi damakta ai masak ta ke ai ta gadi nan khoi nong khang parai hanbai da hogi korong ngamna haibang phak lai khoi maitai se maitai na maitai chatse na nai chatse ga hodok se maitai ka tang warangani atop lamdadi laite adi isa na isa gi duty ai gi identity ai gi plate mot phajai na sudo ga samthoga phajana मिमांग थोप मतमदा फजब उतुइने अदमाइ तौदना आइगे कल्चर की कस्टम की फजगरबा मणिपुर की लाइनिंग लाइसोन से अखोइना ngasi bokti yengbiu asi na thoi ai da de mayam punam pungau phaning sel polop lam gani awa phongdong bi luhong phongdong bune di ki da mokda ma ek lai setar khoda ayam polop lam gani atop jati yedi satpai yeng matam de khoi saruk ya bi yarui asi na ga le marang torang eta leram फजगरब होंगरब सुक्तौ तौदना फजगरब कल्चर दगी कस्टम दगी अदगी धर्म दगी लेजरम मयाम जे आइगी पोफम साफम सिग चुनबा इसागी आइडेंटिटी सु ताकपा अदुगुबा धर्म मा अदगी अखोइनो सक्चबा हाइबजे आई सामुक सौथुक चदिगाइने अदु धर्म लैतबा कांगबुना धर्म अमा लौरुबदुदि कशु काइदे अदुगा धर्म लैना इसागी धर्म लैना अतोपगी धर्म लौबा हाइबजे सिदामरुमदा युम पालबी नुपी मना माइ नुपा लैना अतोपदा युम पालबगा सब माने इन तपना नुंसी चानना कालुपन मक्सु लैमिनसी अदुना सुगुंबसिंग से मतुंग दसु हेना हेना पांथोक्तना बगी
ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕꯁꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯁꯤ ꯊꯝꯖꯔꯒ ꯋꯥꯍꯩ ꯈꯔ ꯁꯥꯔꯒ ꯇꯦꯟꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯇꯒꯤ ꯊꯦꯡꯛ ꯌꯨ थागतसरे लिलोंग इम्फाल वेस्ट म्युनिसिपल काउंसिल की वार्ड नंबर 5 के काउंसिलर ओइबिरिबी अखोगी से अरामबम ओमिलाबो ngasi की थौरम मसी के मारी लेना वहाई मंगा तरा तंग थंबीरनबा कौसिनजरे जगोई की प्रोग्राम से लेबनीना आई सांगदी ngangjararoy ahanba maktada lamdam sibu kolibo ishorbu khurumjari amadi daista phamiba kagi delegate singbu kai khumna bauchari yamna sanaroi singi numita palan tawbuse hanna thagatjari amadi sahi khudingi hariba function asi pangthokpa ngamba oibiu haina aina haijari aduna sang mamangda su mayamna habigre sanaba haibasi sisina akoida kari kanage haibasi ai loinamak samap tokjaraga sanabana kanai ji ahum kanai hoigi angang singsida khwaidagi hena kanarisi a manner ko aigi isa se sanabam da thajang gitaragadi he should be in the discipline ai ja se dum discipline leigrani ko adugo hoji world gi oina khwaidagi problem je pithribi gi oina hoji se akoina ju namdaba ju ngamdaba aduga phahan bangamdaba problem se hogul lagliba naha singji gi oina di drugs ne angang ji gi mindset se si change to bom darkar hoyeba maigi wakhanduda mana nisa je zararoi khallagadi sucha zararoi aduna masi kamai tongdage haiba matamda any adum handball oigera football oigera any maitai gi kano oige amai any sanabam da boxing oigera ko haiba singje sanabagi angang singje da habit am leigraba mawanda or gym jishamna trending oina ko gym ngasai gi magi massage da ai saje phaning gi wakhal makhak selan bam darkar oiba ai gi sa sida aina phuraga ju kana pote aina phudana sangdana aina 24 hours sanga ju ma letin da minute manga sangi bada dum sagi ne ba aduna aina ngasi gi apunba akogi maira paibi gi mama myam se loi punbanina aina maira as a mother moina ko aina aigi collection sida kanu haining badi aigi isagi mindset se sense tawbiu angang nungsi na loina biu yam thina chaibiganu sanaba haibasina aina ngasai haigiba point ahumdo ai jasina sanaba yarogadi discipline sima yaurani number 2 aduga magi massage pharane sanabana tungjari ji ko adagi number 3 da my career oineba haibadi huji thabak phangiba kholiba myam je sports ki quota da yamna phangeba aduga amu punamaki magi drug free oirani magi mentally ko sima oirani aduga pithribi gi oina mu yengakpa matamda pithribi je unite tawge hai tadi only cultural and sports haiba ani sine pithribi je nungsinaba porakaneba ko oi kan olympic ta khangde amada khangde ngasai sanaroi pula pulaga pithribi gi punamak sanarang matamda something yamna moina haibada ko kai mo interview hai matamda kainoma feel tawena nuksibana pithribi je ko aduna peace porake hai taragati pithribi gi su sports and culture mamangda yam phajana thambigre ngasidi cultural show su lei hai aduna sanaroi singi numit pangthokpa se it is not a very simple function masi chamba function ne na khanbigenu masi yamna akoi gi generation je akoi si ni khalaga aduga akoi gi jai su sing gi khala kansida nuksina ba spread tauba amaga nuksina ba aduga drug free oiba magi aduga discipline leiba tinjang kaijang daba aigi future gi state ama semake hai taragadi akoi sanaroi sengbat kadabani larik tahunba dumaina mai gi apamba duda aduna si hairaga ai lengbi dagliba mayam amadi sinbi langbiriba amadi daista aina ngasai pulop sakjan jagiba unomaku khurumjari amadi thagatba phongdoksari thank you
पाव मतंगा म्यामदा मरक्तना लाथोक्सगे मदुदे हाइरांग खोइदोंग बाजार एरिया वुमेन वेलफेयर एसोसिएशन की हाइरांग खोइथोंगदगी इमा इबेन सिंह क्वाक क्वाक सानबगी मसाना इमा होइनसु सो मा उपिनाबगी दमक्ता मफम असिदा यौसिंदुना लैरे अदुना मतम ngahak ngaitok ngaisin tongminaraga haiba so si sungsoi soidana aikoi punamak mieng taminasi haiba wafam asi thamjari Lilong chaching apun mamara pai bi mai bin sing ahan wada dai selection biri bai kai khumnajar ba khumnajari bi panama pai kai khun wachari loina na akoi ground selection biri ba mai bin sing lekai lekai shunki lak biri ba aduga silinau sing pai panama pai kai khun wachari akoi chawraba ngasigi sanabungsida sanaroi numit ama yamna phajaba yamna sokolaba akhoi gi iramdamsi cultural program na sing ulaga pangthokpa habase akhoi si tum koina ningsingaga lehoragadaba adugumba yamna phajaba program amane na thamjage loinana ima event singsi yamna thagachaningi haidi ima event singsina ngasi sport ki lamda oiro any field khudingmakta mamai chumbirakanda iramdamsi sakhali ne haibadu mayik senge haitare ngasi sanabagi player sing sigi sanoi sing yokhat pagi sigumba thorum ka sinbi dana ima event sing na tawbiri se masa masu sing se aidi ahian ba sanaba sida mai unsandana nisha da laisu gadaba kaya dagi ngak thoknaba aduga leiba pithribi punamakta masa masu sing je mimang thoknanaba migi makuk thongmang amnanaba gi damukta honabagi asoba maram manina thamjage loinana la la e ima event sing na thoga ngak piba masa masu phagre thadokpiyo na dana phame ima event sing na makuk thangaga phamba sanare yokhanabagi matang da phangya soba thokdang lawba aduna sagol lamjen yang bigi masa sagol lamjen yang hebadoni aduna lamdam masidang si culture da sakhaliba sport da sakhaliba mayam se ima event sing si asoba credit ne nai thamjage lingchen biriba mayam ima event singi damakta ahoba khubam da khobiyo mayam ahoba khubam ta ni jage thank you mayam aduna hojikti program da mai onsen mirasi akoi yamna hena ngangaga su taningba matam da oidre program da hena maru ori se program sini program si torga yam mai pang na pangthoga ngantak na ahan bani aduna matung da su mathang pangthokdana hena chawna pangthokpa ngamdana lamdam sida lairiba sanaroi mayam se hena phagatana laiba ki mingchat porpa ngambado ima event singdi akoi punamang nija hoksi haibo kham se thamjaraga matang se tension se thank you thagatsare apun balilong sajing maya pai bigi advisor oina library bi aikogi ine torjam memsabu ngasige thoramasiga mari lainana tentang na wahai amalidang thambina ba ine bo kosenjare ahan ba magtada asigi asigumlaba sanaroi singi numit palan tawriba asigi khoigi dai ja lengkat piriba punam apu subchalle haraga ikai khumnabaga loinana khurumjari loinana lengbiragliba khudingmak puchu ai kokno na ikai khumnabu uchari ayangna thamjaningba wafang kharadang hairagadi aikhoigi sanaba haiba asidadi any sport ki dharma gi khenaba leite aduga lairba ina khunba dharma jat bijat khudingmakse amat tawaina discipline amagi makhada sanaba oibanina sanaroi khudingmaksi akhoigi lamjar sajat tamham oi haina ai thamjaningi prithvi asi sanaba amadi akhoi culture na masak taibani aduna di aduki matik asi sanabagi numit ama palan tawbai base akhoigi jati sigi bharat ki oina ikai khumnai haibadu madu masina adum taklabane sanabagi numit thamakpa haibase sanababu aduki matik darkar lei sanabana jati mabu phunai mabu masak tai amadi afabat wangba thakta pukhali haibado masina masak maye khang siangna ta abaneba aduna ngasigi sigumlaba sanabagi numit pu pangthok piriba ningsingba otpiribasi aina khangjabada ahanba oigani na haina khali sajing apunba maira paibigi yokoi cha sing inaw sing thau pubiriba punamak pusu aina thojo hendong na ikai khumna bosari afaba jati oiba thauram thaudang kaya da lamjing dana mai pakna
ꯂꯝꯖꯦꯜ ꯌꯥꯡꯅ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯦ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯇꯒꯤ ꯇꯦꯟꯁꯤꯟꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯏꯅꯦꯅ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯏꯅꯦꯕꯨ ꯁꯤꯟꯖꯂꯥꯡꯖꯔꯤꯕ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯊꯝꯖꯕ ꯅꯨꯄꯤꯁꯤꯡꯇꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯝꯅ ꯁꯤꯟꯖꯕ ꯊꯧꯔꯤ ꯆꯤꯡꯕꯤ ꯇꯞ ꯑꯣꯐ ꯋꯥꯔ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯒꯅꯤ꯫